Impact Health Linkta Mayamu Taram Nokchari. Ngasigi health topic asi yagi matang dani, haibadi oral hygiene ki matang dani. Hiramasigi matang dangang binaba, aikogi studio da ngasiling sinduna laibiriba se Dr. Laisangthem Herodit Singh, Dental Surgeon, Mahak Hojik Siva Dental Care and Imaging Center gi Senior Consultant oinasu thau pubiribani, Dr. Bokugi studio da Taram Nokchari. Ahan bamaktada koina Dr. da lakchani base yamna hakchangi yamna maruiba important organ amadi oiriba yamna maruiba organ amadi oiriba importance ti PPP daba akogi ya si kayamuk yamna important oige habise doctor gi maikai dege khar sugai nam ta thambi si impact TV bu yang bireba viewers ko makta Dr. Laisangthem Herodina ko nong khuramjari akogi ya si haksangi kaya singi manungda khwaidagi maruiba organ amani hainasu takpire hoje si mayamna di mapung phana khangbidaba aduga yasi karam haina haksangi organ singi maram marakta khwaidagi maruiba organ ni haina kamaina lawsigi habadu aikoina hek miyoibasina hek bolokpadagi chaba thakpa yasi yaudrakadi mapung phana chaba yadi mahaulaina chaba ngamde aduga mapung phana diet se hauna marang kaina chaba ngamaktragadi mi haksang se sondharai haksang sondharadi miobagi immune system automatically mathanda dum sondhara ani aduga haksang immune system sondhara maram moiraga miobagi haksang se any kind of laina ama hetana khudum chanbada yam laina oirakpa yabagi jaga ama situation ama soidana lakani adugi mathang tarakpada aikoigi miobana wangang bada khonjel thokna wangang bada degi ucharon singna wangang bakanda aikoigi yasina su achoba mateng ama pae aduga mathang tarak pada aikoigi masagi mi amagi confidence level si yasi yaura kanda ya yaudo mi amana aikoina lambi da chatpa kanda ya freely chatpa thengna moy aikoina maroina aikoigi yasi yaura kanda mi amada wari interaction taw matamda chin he khumningba ngangi be wadu mapung phana confidence laina ngangba ngamaktaba adugi matung tarakpada isa ithanda self defense mechanism oina yasina shudum sijanaba yai mayam sina maram oiraga khoigi yase khwaidagi maru oiba organ singi marakta amani haijanengi yamna maru oiba haibasida loinamak yaurabaneba yamna aduga akhoigi ya kaino haurakpase ya haurakpase chahi angang kano se chahi matang nate magi matang se tha kayamuk tagi angang se hek pokpaga kayamuk numit kyan mi haujan graga tha da pa doira kaya dagi haurakpa oibage magi ya haurakpagi matam se aikoina ya sidi aikoigi mamagi fetus mamagi puknung da leiring ai matam dagi aikoigi ya gi formation haitare magi semgat sagalakpa se adum oikhrabani aduga angang se poklaba matungda aikoina ya se ihan hana aikoina chahi ngalabada manga ko sorry tha manga makai manga ko si ngalabada manga dagina manga makai bu manungda ihana hana ya hoba horai aduga masigi angang oringai da horapa ya singsia aikoina chahi thengabada chahi taraga mari sigi matam sida loina replace tawki koi permanent tooth haitare aikoda adult horiba ya singsina aduga permanent ya punsi konaraga chatkadaba ya singsia masina aikogi chahi manga makai swai sidagi hauraga mathang ahanbada yapang ahanba first molar sing hauba haurai matung tarakpada aikogi yakha gi mamang thangba saruk singsia hauba hauraga mathang sumaina sequence ama lai sini yagi haubagi matam akoigi ya hauba haugi base 14 years chahi tara mari phauba gi manungda loinamak replace to doine aduga matung tarapadadi sigi replace to giba ya singsina hayeng lifelong punsi loi ba ba punsi konaraga chatlaga da ya chatlaga da bane ba ya hobasina ase 14 dasin gibasina ma se permanent adum ta grata bane ba 14 da koigi ya masai angang oringai da horpa milk teeth hai ko moi singse loina 14 sigi thenga badani ko maximum yam thenga bada 14 sigi mamang da loina replace dorabne ba aduga yasin bagi timing se su aikoigi matam amma da loina mak ya se silak panate tapna magi
ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯅꯣꯂꯣꯖꯤꯀꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯟꯕꯒꯤ ꯇꯥꯏꯃꯤꯡꯁꯤꯡꯁꯦ ꯃꯃꯥꯡꯒꯤꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯁꯤꯟꯕ ꯃꯅꯤꯡꯅ ꯀꯔꯝ ꯀꯥꯟꯗ ꯁꯤꯟꯕ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯌꯥꯝ ꯑꯃꯃꯨꯛ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯁꯨꯒꯥꯏꯅ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯗꯜꯠ ꯑꯣꯏꯔꯀꯥꯟꯗꯁꯨ ꯌꯥꯈꯩ ꯍꯧꯕ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯁꯤꯁꯤꯅ ꯀꯃꯥꯏꯅ ꯌꯥꯈꯩꯁꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯑꯣꯔꯦꯜ ꯀꯦꯚꯤꯇꯤꯗ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯔꯃꯅꯦꯟ ꯇꯨꯠꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯊꯦꯡꯅ ꯍꯧꯕ ꯌꯥ ꯃꯈꯜ ꯑꯃꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯈꯩ ꯌꯥꯈꯩꯅ ꯑꯩꯈꯣꯏꯅ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯤꯕꯁꯦ ꯋꯤꯁꯗꯝ ꯇꯤꯠ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯦꯟꯇꯦꯜ ꯇꯔꯝ ꯑꯣꯏꯅ ꯃꯁꯤ ꯊꯔꯗ ꯃꯣꯠꯂꯔ ꯍꯥꯏꯀꯣ ꯃꯤꯒꯤ ꯌꯥꯄꯪꯁꯦ ꯑꯍꯨꯝ ꯑꯍꯨꯝ ꯍꯥꯏꯗꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯔꯗ ꯃꯣꯠꯂꯔ ꯍꯥꯏꯅ ꯈꯥꯏꯗꯣꯛꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗ ꯌꯦꯠꯇ ꯃꯊꯛ ꯃꯈꯥ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯑꯍꯨꯝ 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 ꯑꯣꯏꯔꯒ ꯂꯩ ꯑꯗꯨꯒ ꯌꯥꯈꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯊꯦꯡꯅ ꯍꯧꯕ ꯌꯥꯝ ꯃꯣꯏꯁꯦ ꯂꯦꯠ ꯇꯤꯟꯁꯇ ꯇꯤꯅꯦꯖ ꯍꯥꯏꯗꯤ ꯌꯥꯝ ꯊꯦꯡꯉꯕꯗ ꯆꯍꯤ ꯌꯥꯝ ꯉꯜꯂꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤ 18 19 ꯇꯔꯥꯃꯥꯄꯜ ꯑꯗꯨꯝ ꯃꯗꯨꯅ ꯍꯧꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯗꯨꯝ ꯍꯌꯦꯡ 30s ꯐꯥꯎ ꯑꯣꯏꯌꯦꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯈꯩꯁꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯑꯃ ꯄꯨꯈꯠꯄꯤꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯌꯥꯈꯩꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯦꯖꯣꯔꯤꯇꯤ ꯌꯥꯝ ꯃꯄꯨꯡ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯒꯤ ꯆꯥꯎ ꯁꯥꯡꯕꯒꯤ ꯁꯥꯏꯖꯁꯤ ꯊꯥꯏꯅꯉꯩꯒꯤ ꯂꯩꯔꯝꯕꯗꯨꯒ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯁ꯭ꯇꯔꯟ ꯑꯣꯏꯔ ꯄꯤꯛꯊꯔꯦ ꯑꯗꯨꯅ ꯖꯣꯒꯤ ꯁꯥꯏꯖꯁꯦ ꯄꯤꯛꯄ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯁꯤ ꯍꯧꯕ ꯉꯝꯗꯗꯅ ꯊꯪꯅꯕ ꯌꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯆꯦꯞꯁꯜꯂꯒ ꯂꯩꯕ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯔꯥꯡ ꯀꯥꯏꯅ ꯁ꯭ꯄꯦꯁ ꯂꯩꯇꯕꯗꯒꯤ ꯑꯗꯨꯝ ꯃꯅꯨꯡꯗ ꯐꯨꯝꯃꯒ ꯂꯩꯈꯤꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗꯩꯗ ꯑꯩꯈꯣꯏ ꯌꯥꯈꯩꯁꯤ ꯍꯧꯕ ꯉꯝꯗꯗꯅ ꯌꯥꯝꯅ ꯄꯦꯟꯐꯨꯜ ꯑꯣꯏꯕ ꯌꯥꯈꯩ ꯍꯧꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯏꯍꯧ ꯍꯧꯅ ꯅꯥꯏ ꯀꯥꯏꯅ ꯍꯥꯏꯕ ꯊꯦꯡꯅꯕꯤꯔꯝꯃꯅꯤꯀꯣ ꯃꯃꯥꯡꯗꯁꯨ ꯑꯗꯣ ꯃꯁꯤ ꯀꯩꯒꯤꯅೋ ꯍꯥꯏ ꯀꯥꯟꯗ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯇꯩ ꯌꯥꯁꯤꯡ ꯍꯧꯕꯗꯗꯤ ꯑꯝꯇ ꯅꯥꯗꯦ ꯆꯨꯝꯃꯤꯀꯣ ꯑꯗꯨꯒ ꯌꯥꯈꯩꯁꯤ ꯍꯧꯔꯛꯄ ꯀꯥꯟꯗꯗꯤ ꯅꯥꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯌꯥꯁꯤꯡꯗꯨꯗꯩꯗ ꯅꯠꯇ꯭ꯔꯒꯅ ꯁꯔꯥꯎꯟꯗꯤꯡ ꯕꯣꯟ ꯁꯔꯨꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯌꯥꯝꯁꯤꯡꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯏꯟꯈꯠꯂꯛꯄ ꯉꯝꯗꯕ ꯃꯄꯨꯡ ꯐꯥꯅ ꯍꯧꯒꯠꯂꯛꯄ ꯉꯝꯗꯕ ꯑꯗꯨꯅ ꯄꯜꯂꯒ ꯂꯩꯕꯗꯨꯅ ꯑꯗꯨꯒ ꯌꯥꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯄꯒꯤ ꯃꯥꯒꯤ ꯑꯇꯩꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯌꯥꯁꯤꯡꯒꯤ ꯄꯨꯟꯅ ꯂꯦꯚꯦꯂꯤꯡ ꯑꯃ ꯂꯩꯔꯤꯀꯣ ꯑꯣꯀ꯭ꯂꯨꯖꯦꯜ ꯄ꯭ꯂꯦꯟ ꯍꯥꯏꯇꯥꯔꯦ ꯃꯊꯛꯀꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄ꯭ꯂꯦꯟ ꯑꯃ ꯂꯩ ꯃꯈꯥꯒꯤꯁꯨ ꯄ꯭ꯂꯦꯟ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗꯨ ꯌꯧꯔꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯌꯥꯁꯦ ꯑꯩꯈꯣꯏꯅ ꯍꯧꯔꯛꯄꯒꯤ ꯐꯣꯔꯁ ꯍꯥꯏꯇꯥꯔꯦ ꯏꯔꯞꯇꯤꯞ ꯐꯣꯔꯁꯁꯦ ꯑꯗꯣ ꯑꯗꯨꯝ ꯄꯤꯔꯒ ꯂꯩꯌꯦꯕ ꯑꯗꯣ ꯀꯟꯁꯇꯦꯟꯠꯂꯤ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯄꯤꯔꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯣꯏꯗꯦꯕ ꯃꯥꯁꯦ ꯇꯥꯡꯀꯛ ꯅꯥꯏ ꯅꯥꯏꯅ ꯄꯤꯔꯛꯑꯦꯕ ꯑꯗꯨꯅ ꯌꯥꯈꯩ ꯍꯧꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯥꯔꯝꯕ ꯉꯥꯏꯍꯥꯛ ꯈꯔ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯐꯈ꯭ꯔꯒ ꯑꯃꯨꯛ ꯅꯥꯕ ꯍꯧꯔꯛꯏꯁꯦ ꯁꯤ ꯑꯗꯨꯒꯨꯝꯕ ꯀꯟꯗꯤꯁꯟꯁꯤꯡ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯈꯩꯁꯦ ꯂꯧꯊꯣꯛꯅꯩ ꯆꯨꯝꯅ ꯌꯥ ꯁꯠꯄ ꯅꯣꯔꯃꯦꯂꯤ ꯁꯠꯄ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯃꯣꯏꯁꯤꯗ ꯑꯩꯈꯣꯏꯅ ꯁꯔꯥꯎꯟꯗꯤꯡ ꯁꯔꯨꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯀꯔꯤ ꯀꯔꯥ ꯑꯗꯨꯒ ꯌꯥꯔꯤꯒꯤ ꯖꯒꯥ ꯈꯔ ꯑꯩꯈꯣꯏꯅ ꯂꯦꯟꯕ ꯈꯣꯠꯄ ꯁꯔꯖꯤꯀꯦꯜ ꯄꯥꯔꯠ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯌꯥꯎꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯔꯤ ꯂꯩꯅꯕ ꯕ꯭ꯂꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯃꯌꯥꯝ ꯑꯃ ꯆꯠꯊꯔꯒ ꯑꯗꯨꯒ ꯄ꯭ꯔꯤ ꯑꯣꯄꯔꯦꯇꯤቭ ꯍꯥꯏꯗꯤ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯏꯅꯔ OT ꯑꯃꯅꯤꯀꯣ ꯃꯥꯏꯅꯔ ꯑꯣꯄꯔꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯇꯧꯔꯛꯀꯗꯣꯏꯕꯅꯤꯅ ꯄ꯭ꯔꯤ ꯑꯣꯄꯔꯦꯇꯤቭ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯆꯥꯔꯒ ꯇꯧꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏ ꯑꯗꯨꯒ ꯇꯧꯕ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯤꯅꯤꯡꯉꯥꯏꯗꯤ ꯀꯩꯁꯨ ꯑꯣꯏꯗꯕ ꯑꯗꯨꯒ ꯂꯧꯊꯣꯛꯈ꯭ꯔꯀꯥꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀ꯭ꯔꯤꯌꯦꯠ ꯇꯧꯍꯜꯂꯤꯕ ꯄꯣꯠꯇꯣ ꯂꯧꯊꯣꯛꯈ꯭ꯔꯀꯥꯟꯗ ꯖꯒꯥꯗꯣ ꯏꯍꯥꯡ ꯍꯥꯡꯅ ꯊꯝ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯌꯥꯁꯦ ꯑꯩꯈꯣꯏꯅ ꯕ꯭ꯔꯁ ꯇꯧꯕ ꯀꯥꯟꯗ ꯀꯥꯆꯤꯟꯁꯤ ꯌꯧꯗꯦꯕ ꯆꯨꯝꯃꯤꯀꯣ ꯑꯗꯨꯅ ꯀꯥꯆꯤꯟ ꯌꯧꯗꯕꯅꯤꯅ ꯀꯥꯆꯤꯟ ꯏꯊꯪ ꯊꯪꯕ ꯖꯒꯥꯗ ꯂꯩꯒꯗꯣꯔꯤꯅꯤ ꯌꯥꯈꯩꯁꯤꯗꯤ ꯑꯗꯨꯅ ꯑꯃꯣꯠ ꯑꯀꯥꯏ ꯇꯨꯡꯁꯟꯐꯝ ꯄꯩꯁꯟꯐꯝ ꯖꯒꯥ ꯐ꯭ꯂꯦꯕꯔꯦꯕꯜ ꯑꯣꯏꯕ ꯌꯥꯝ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝ ꯑꯃ ꯄꯤꯕꯗꯣ ꯑꯗꯨꯅ ꯒꯝ ꯏꯟꯐꯦꯛꯁꯟ ꯇꯧꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯍꯜꯂꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯌꯥꯁꯤꯗꯤ ꯂꯧꯊꯣꯛꯈꯤꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏꯕꯗꯣ ꯑꯗꯨ ꯃꯁꯤꯗ ꯂꯧꯊꯣꯛꯈꯤꯕ ꯀꯥꯟꯗ ꯑꯀꯥꯏꯕ ꯑꯃꯠꯇꯗꯤ ꯂꯩꯇꯦ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯌꯥ ꯇꯤꯟ ꯆꯥꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯦꯅꯤ ꯑꯦꯛꯁꯤꯗꯦꯟꯠꯄꯨ ꯑꯣꯏꯔో ꯑꯃ ꯇꯧꯕ ꯑꯣꯏꯔോ ꯁꯣꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯗꯒꯤ ꯌꯥꯁꯦ ꯁꯠꯂꯦꯅ ꯈꯜꯂꯁꯦ ꯁꯠꯅꯕꯒꯤ ꯃꯇꯥꯡꯁꯦ ꯂꯥꯛꯑꯦꯕ ꯁꯠꯅꯕꯒꯤ ꯃꯇꯥꯡꯁꯦ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯐꯤꯕꯝꯁꯦ ꯌꯦꯡꯉꯒ ꯍꯦꯛꯇ ꯁꯠꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯇꯤꯟ ꯆꯥꯕ ꯍꯥꯏꯔꯣꯅꯦ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯂꯩꯕ꯭ꯔꯥ ꯁꯠꯄ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯀꯔꯝꯕ ꯁ꯭ꯇꯦꯖ ꯌꯧꯔꯛꯑꯒꯗꯤ ꯃꯁꯤ ꯁꯠꯇꯣꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛ ꯇꯤꯟ ꯆꯥꯕ ꯑꯗꯒꯤ ꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯃꯀꯥꯏ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯔꯣꯗ ꯇ꯭ꯔꯥꯐꯤꯛ ꯑꯦꯛꯁꯤꯗꯦꯟꯠ ꯀꯣ ꯂꯝꯕꯤꯗ ꯀꯩꯗ ꯒꯥꯔꯤ ꯊꯧꯕꯗꯒꯤ ꯇꯨꯁꯟꯗꯅ ꯌꯩꯁꯟꯗꯅ ꯌꯥꯁꯤ ꯌꯥꯎꯅ ꯏꯟꯚꯣꯜꯕ ꯁꯣꯛꯆꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯇꯤꯟ ꯆꯥꯁꯜꯂꯛꯄ ꯍꯥꯏꯁꯦ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯆꯥꯁꯜꯂꯤꯕ ꯊꯛꯆꯜꯂꯤꯕ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯁꯤꯗꯩꯗ ꯆꯤꯟ ꯈꯥꯁꯤ ꯐꯖꯅ ꯑꯣꯔꯦꯜ ꯍꯥꯏꯖꯤꯟꯁꯦ ꯐꯖꯅ
ꯃꯦꯟꯇꯦꯟ ꯇꯧꯗ꯭ꯔꯒꯗꯤ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯕ꯭ꯔꯁ ꯇꯧꯕ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯗ꯭ꯔꯒꯗꯤ ꯃꯍꯤꯛ ꯃꯇꯥꯏꯁꯤꯡꯁꯤꯅ ꯉꯁꯤ ꯆꯥꯈꯤꯕ ꯄꯣꯠꯁꯦ ꯑꯅꯗꯔ 24 hours ꯃꯣꯏꯁꯦ ꯄꯨꯡ 9 ꯃꯅꯨꯡꯗ ꯗꯤꯀꯝꯄꯣꯖ ꯇꯧꯈꯤꯕ ꯄꯠꯊ ꯄꯨꯝꯊꯔꯛꯄ ꯑꯣꯏꯔꯛꯄꯅꯤꯅ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯃꯍꯤꯛ ꯃꯇꯥꯏꯁꯤꯡ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯦꯕ ꯑꯗꯨꯅ ꯃꯍꯤꯛ ꯃꯇꯥꯏꯁꯤꯡ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥ ꯇꯤꯟ ꯆꯥꯍꯜꯂꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯂꯣꯖꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯍꯤꯛ ꯃꯇꯥꯏꯒꯤ ꯃꯔꯝꯗ ꯅꯩꯅꯕ subject ko paper sidaida bagi mahik matai se karamba the most common hide streptococcus staphylococcus kaina khara leiri ba makoi singsina koi gi tin chabagi maram ohele sina bacterial cause haidare mahik matai no ohelapa nataba condition da koi gi ya se fracture togiba fracture tobada sum ya gi sidaida aikoina ya gi layer se hum thokna khaido ekwa hoina mapan thangba mayam na ngau na uriba enamel gi saru kitang manung hanjana changsalaga dentin naina aduga manung itang thangba khoi gi ya se hingalaga thamiba blood supply nerve supply leiba jaga area ma sum khaidori ad madugi mafam si yaunai khoina tin ja sanba natraga na tekpa kaiba tawrakpok matamda ya se khoi gi infection tawrakani masi long term oina tam sangna dagi dum ekhoina treatment tawdabida dum tham taragadi matam kharagi matungda di khoi gi ya tin chaba natraga na khoi gi fracture tawba ya singsa matam chana treatment howdabagi ma manungda yam chauna nai omba abscess formation manungda yam chauna nai omba khotpa soidana yarakani adugi nai omba se koina stages khara khaido eko koina x-ray da kaida yengba kanda dum magi leiba condition sidi koina treatment tawrubada thoidongna khoi response phangoidaba treatment dugi result good result ama la oidoba maram leira kanda koina ya se satokpagi tanja laeba aduna kanaguma ma khoigi yam toina thengnaba khoigi manipurda hajik ya se mayamna thoidongna yamna care lawdabagi maong ama sum leibase sina yamna henjanna khoigi chikpana ba hingtum ba yaraktraba aduga chaba thakpa pungphana numit mari ni mangan chikpana ba yausala matamda da am problem ohela kanda maroina yaureba clinic sida aduna karimum kanda khoida treatment yam tawningasu madugi akhoi khutta leitaba tanja thoktabadi nate adum yawi ko aduna adugumba matamda akhoi ya satpa ise laeba aduga kanagumba madi khangba ngamdabadagi yumdagi adum lepthoga ai ya satlurage gaina ya satpa sida akhoi gi hekta randomly sajan basu yade ko aidi mongonda akhoi gi hana hakchang da leiba systemic disease haidare ko medical history maya ama naina bama su darkar lai adugumba medical history singsi naina hodaba pung phana doctor duga patient duga wari se main tana sana hodaba adugumba dagi khoi gi complication ya satpa kanda complication thokpa maya ama khoi hujik dum ta ina leiba kanda dum ta complication mi siba bu yawi gaina hainari se ado maram chadan hekta siba ya ya satpa da mi si gadoba problem di leite ba si kamai tawga si hai kan sai gi mamang da ina systemic disease ina panjagi bado maduna maram oiraga masi munna mentana khodam moina har kan da koi diabetic patient ama chini ga na bhai ko si gi anab leiba patient moida sugar yam wangba sigumba condition dai koina khudak ta ya hekta session ba yade first mangonda ya khakta nate surgery tawba yade ko aduna maru mari leina ba koi gi sugar du control tawna ba matam khara koina hidak lantak mana hana chari ba bu oiro sungsa charam da ba bu oiro ado general physician mamam tanaraga magi sugar du control tawraga ya satpa treatment tawda bidi yade du kanana ba ya gi na ba do dum diabetic patient ni na matam sang jari ba do control tawhala matungda treatment tawba yare hai matamda tawgadabani aduga kan akhoi adugumba mayam history mayam ma nainaba ma changeba aduga hypertension orasu bp yam wangba patient haidare ko aduna adugumba condition da koina ya satpa kan da koi jaga do nadana ba function na ba ka pe local anesthesia jaga do localize oiba jaga jo koina turen procedure thabak to tawbada yam convenient oina patient da su engon da su thabak tabu kan yam easy oina lai lai na tawu ya na ba koi local anesthesia ka pe bese sibokta hypertension yam ya de bp yam wang ba patient sing da di season ba ya da tanja su yaw da ba na te ko aduga shema su lai re aduga yam na maru oina anya panjaning ba di koi gi heart patient siga heart si
heart ki anabasiga ya gi anabasiga mo yam mari leina bhai tare ko any koi heart patient congenital heart disease hai tare mama pung da gi bu yaw ba bu ero adagi lam khang da gi dum theng narak pa hai tare ko sigumba ya heart ki anabasing leiba patient sing dai koi na khudak te hekta ya ga mari leina ba treatment e nai yarakadaba haidi e ga mari leina ba blood related oi ba treatment procedure amatta pangthok pa ya deba adu moida adum matam punamak ta khoi dum chungdau tawdana ya ga treatment do tawdana dum moi je dum khangal do bra haidi nataba kaigino dugi section thorang ama laudabadi ya deba aduna aikhoina heart ke patient oi taraga di khoi antibiotic prophylactic dose kaina khaido iba mo amasi kanana haigi hai kan da American Heart Association na drug regimen dose khare piri ba koi patient se tawdringai mangoina na koina 1 hour before treatment gi mangoina na koina antibiotic prophylactic dose haina koina mayam na antibiotic kain chana riba amoxicillin hai tare ko penicillin group se dai koina 2 milligram se 2 gram se 1 hour procedure da adult dose ni ko sina hansing da adu angang da oiraga na masi magi chahi duka adagi body weight yenga ga koina calculate taraga thaga da 1 hour before 1 punga masima tharaga punga masima koina observe taraga leigadabane adu thangai seng na masi yumdagi koina patient duna yumdagi ai charaga lae ga haibu su ya de ko haidi 1 hour mamang da guli do pairaga koi mangda min una khongna khoina haidi ai mangda dum chabi ga dawne ba observation tawra matung da ma se treatment hoba yari haiba mak haiga dora bra adum ma guli da picha ga de observe taw ba just ma ai na tu da dum hidak se bu thagra ga di heart disease thamui gi leina leiba mi se dum yagi treatment se hoba yari haidora bane haidoi ni aduga kari mukan da khoi gi heart ki guli hidak guli haidare ko medicine me ama chabiri ba patient sing sida sum khoi ni treatment sai gi adu chare haiduna so khoina treatment taw ba yadaba magi hana chari ba hidak guli khara lei sigumba lephan ba ma darkar tai adu ain hekta lephan ba su ya de ko mari leina ba magi tanariba cardiologist hai dare ko natragna cardiac surgeon sing tu dai da aikhoina hana concern ama magi ayaba ma hidak chari ba khudam hoina irai lain har kan da khoi gi heart ki patient anamba se khoi gi e lang thokna ba ilang thokna ba guli ama chari ba ko masi gi ilang thokna ba guli se chana ai gi horen ya satpa oiro natragana ya singdokpa bu oiro sigumba singje tawsan ba yada ba aina horen se ya satpa kanda satori nam i khradi thokani thokta ba yaroi ba chumi ko aduna i thokpa kandu dai da magi i lang thokna ba guli da dum chana dum tawsan gi taraga di aduda spontaneous bleeding thoki ba yai lai ba pharaga sundok thokta ba su yai ko adumaina adugumba hidaguli singdo magi tanariba cardiac surgeon natra cardiologist sing draki concern ama yauraba matungda 1 day mangoi na khoina hidaguli do level leba adu leba kan da khoin treatment tawba sigi antibiotic prophylactic dose sing se khoina bijaraga masi antibiotic prophylactic dose se cardiac patient katana te heart thamoi lena na ba mi katana te ko rheumatic arthritis haina leiriba na ba ko mukhan si to anaba leibada su sigi dak se tharaga observe kano to khudi makta dinate adu marwain hojiki yamna nana ba haitare ko adu diabetic patient gum dadi sing gi thoidong na darga leite ko ade hypertension leiba koi gi BP wang bu khopa dadi magi BP do monitor to ba madi darga lei ko adu khaktane yam nungai jare doctor na wafam kya takpi bai tama matang swaisida break am lawjage break ki matung da expert tagi ya gi matang da wafam kya khangmina ki se impact news pu yeng ta tuna lebi Touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in Education.
ꯌꯨꯝ ꯃꯅꯨꯡꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤ ꯃꯄꯨꯡ ꯐꯥꯕ ꯁꯣꯂꯨꯁꯟ ꯄꯤꯔꯤꯕ ꯗ꯭ꯌꯨꯔꯥꯁꯥꯏꯟ G6 ꯁꯤꯖꯤꯟꯅꯕꯤꯌꯨ ꯗ꯭ꯌꯨꯔꯥꯁꯥꯏꯟ ꯑꯁꯤ ꯇꯥꯇꯥ ꯕ꯭ꯂꯨꯁꯀꯣꯞ ꯁ꯭ꯇꯤꯜ ꯂꯤꯃꯤꯇꯦꯗꯀꯤ ꯐ꯭ꯂꯦꯒꯁꯤꯞ ꯔꯤꯇꯦꯜ ꯕ꯭ꯔꯥꯟꯗꯅꯤ ꯗ꯭ꯌꯨꯔꯥꯁꯥꯏꯟ ꯂꯥꯏꯅꯔꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯗꯤ ꯌꯨꯝ ꯃꯅꯨꯡꯒꯤ ꯑꯃꯁꯨꯡ ꯃꯄꯥꯟꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯡꯕ ꯐꯛꯂꯥꯡ ꯀꯨꯞꯅꯕ ꯌꯥꯟꯊꯕ ꯁꯤꯂꯤꯡ ꯑꯃꯁꯨꯡ ꯐꯛꯂꯥꯡ ꯈꯥꯏꯗꯣꯛꯅꯕꯒꯤ ꯏꯔꯥꯏ ꯂꯥꯏꯕ ꯁꯣꯂꯨꯁꯟ ꯄꯤ ꯄꯦꯅꯦꯜꯁꯤꯡ ꯑꯗꯨ ꯑꯐꯩꯕ ꯑꯃꯗꯤ ꯆꯞ ꯌꯨꯡꯕ ꯃꯥꯏꯀꯩꯗ ꯏꯟꯁꯇꯣꯜ ꯇꯧꯕ ꯌꯥꯏ ꯗ꯭ꯌꯨꯔꯥꯁꯥꯏꯟ ꯇꯥꯇꯥ ꯕ꯭ꯂꯨꯁꯀꯣꯞ ꯁ꯭ꯇꯤꯜ Beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Impact Health Link ta mayambu amuka hana taramnok chari ngasigi Health Link ki matangda aikhoigi studio da link sinduna leibiribasi dental surgeon Dr. Laisangthem Herojit Singh ni Dr. da makata na lakjangi bo wafam se aikhoigi yagi structure se si yagi structure sing matangda kidang viewers sing na su khanghona ba kidang thambiyo yagi structure se aikhoi ngasai yagi anaba sing sigi mamangloina na aina hayogada masi masi thawra male ko ado yagi structure si aikoina yagi anatomy haitare ko anatomy si kamaina oige ya se layer ahum thokna khai do eng sai mamang da su pan gre ko ada layer ahum se mapan thangba khoi ke enamel layer haiba ma dentin haiba ma aduga manung ithang thangba ya se hingalaga thamiba singli nauri leiriba jaga haitare sina pulpy moisina soft tissue chinge ko aduga enamel mapan thangba saruk si one of the most khwaidagi kanba tissue makhala maneba heart tissue neba moise bone ga yagi enamel siga moise khwaidagi kanba heart tissue maneba adumaina leire aduga yagi surrounding structure haitare ko yaje koina leiba matamda socket yagi saru manung sida jaw bone haitare upper jaw haiba ma lower jaw haiba ma upper jaw sina koina maxillary bone haire ko makha sina mandibular bone haire aduna mathaki jaw sing sida magi yaje koina leiba kanda paring loina chatli ko chaliba paring sing ke ya magi root makong leiba magi yagi root tuna leigadarba jaga sing se koina socket hai socket sigi ai koi bada koina hekta yaje phomaga leiba de nate ko andumi yagi socket tu gi akoi bada mu some ligament haitare periodontal ligament naina adu yasi bu chelhalaga pharaga thammi base sai kaino haitare connection haitare yagi root siga ai koi gi manungi saru siga ani sigi tight waina thamnaba ligament amakhak leiriba masina periodontal ligament and hai aduna koina gum disease narakpa kanda koigi yariya khong chatharapa kanda masigi periodontal sigi structure ya pharaga thamiba kholiba mayam jingje koina periodontium maina hai aduna sigi periodontium se disease oira kanda laina yaura kanda yaje yariya khong chathaba ya nomakpa sagi ligament singdo disease oira ni nara avani na ko magi tai doina phaga do pot singdo infected oira ga leiramina ya si lai laina noma isi maroina khoina hansing daga uidana hansing da ko ya yari ya khong ga se cha tharaga adu ya se nomni noi toba adu ma mya ma thengnari se sina ki periodontium se sokselak pagini aduga ya gida yamna khoigi changdaba yadraba aduga mayamna su yamna toina adum process se scaling se gi matang dus ka haibidi scaling tawbada toina yada soi ka haiba concept se sikada ifaw chumbage si khar thambi question si am phajaba question ni maruina khoina ya scaling tawba ya singdokpa ina harise adu anytime mi sengning haraga su singdokadoriba potto maduma yawba madara ka daidana madu yawra kanda di magi adum every year ko every 6 months adum sengba yayeba aduga yawdraba pham amora kai lekba amora kai paksanda ba yadu da koina sengoba gi thoido ma thauta de aduga ya sengba se khoi hojik somna sudum panbiri khoi gi ya sengoba matungda ya pathaba dagi ya nomi haibugumba dagi ya si iral lan thoi ma ya soi ya se khetokre gaina haibusu dum thingna biraman ado masimadi aikoina season nari ba ya sing the season nari ba
instruments hai tare si masi thang maya domaina cutting edge hai tare ko sumba pan ba pot am ta yaude ya je khetong na ba netragana ya se masida hoba makhun khara create tawna ba pot machin tumba pot yaude ba machin tumba yaujari de magi leiri bu de ya gi karak karak ya gi ya amaga gi marak te leiri ba karak sing to koina instruments na easily manung da changa ga mor kai sing sing to pon na ba pointed hen bay one ne ba aduga seasonary ba pose khetok panate akoina koi physics ta ga piezoelectric mechanism maina ma koi ge pot se vibration tho laga along vibration du ga loina na koi ge sai ge instrument machin ji da gi sing kam thor i ba sina surface da tharaga along with the vibration du ga loina na amot pa sing ji mathan da chakhai ja khibane ba aina khelu bana te ba aduna magi amot pado some rough kind of roughness ti dum play ni rough kana ko mamgi roughness ya se koi gi scaling loi ba matam da leina ga thiang kan jobong nai ga na hai ba lei ba machina ngasai ne uneven oina clean tau da hai phajana seng do khida ba do adudi dental treatment khudi maksi yamna technique sensitive oi ba pot na tane ba aduna sometime the dentist na miss tawram ba dagi oiram ba di ai na ta ba dadi ya seng to posida khoi da mangja ba anwai ta ba su ba di am ta leiro aduga marak sida ina panjaning ba sida khoi kana ko ba ma digi ren anamana majority mi khudi maksi khoi ya seng ba se ya lang na ba dagi ya se phajana ba sumai no ina cosmetic reason yu ina yum da gi ina khala la e ba hais ai kwa yam chale dudi ya si am chura bani na yam dentist kim nak chala ga ya si sing tura ge de friend di ngorok ngona la ani ya si am phazarani aduga some celebrity sing na sok ngoba tumai na ga expectation ama da la e ba aduga maroi na khoina ya ge scaling tawri ba ya sing do iba sidi madu ya lang na ba ngong na ba aim and object na te ba ya da pa iba gum disease tho lai ba causative factor hai tare koina koi gi dental tam da haraga plaque calculus kaina koi yathi anoba ariba hai tare koi han sing daga dum ubiramani yagi yari yakhong sing sida thana napsalaga leiba sigumba sing sina gum sida problem tho la kanda koi gi madu lautho kanda gum sai healthy oina thamna ba gi damakta ya scaling to bone adune ga sai ya gum se healthy oina thamadi ya se tight oina dum leijarani no ma khot pa leiraroi chei gi matung ini yari yakhong chathai je khara makai di maduna health tawe ba hai treatment tawri je khoina disease to dagi ngak thokna bani ba aduga ya amot pado lauthok ram matung dadi automatically hainar banai dana ko hainar banai dana dum ya dum thanda ngaujarani aduga sometimes khoi gi ya ga seng ba se khoi gi lang mi lora kan mi seng ga yeng ning ba phau ba odum ai su dum yeng ning ni taw da bu ai khona ya scaling loi re haina thadok kra bisi de sam magi disease anaba thola ka da positive factors in do lauthok kra bane ba masini khoi gi ya scaling taw da mayam na misconcept am lai ri sia masimaina lai si lai biganu na thamjaningi duga khoi gi mathang da oral cancer lakpase ya gi matang da oral cancer lakpase gi matang da su khatam bi and the oral cancer se yamna cancer singi marakta oral cancer se ju one among dum popular haidi common oina an na ba cancer gi makhal amane ba masi maru oina khoi gi magi ohela iba se khoi gi alcoholism yu thakpa ko anduga churu biri ko khaini aduga sibasu tobacco sida makhanani thoknam smokeless kaina churboin thakpa do kana go mamna khoi gi khaini umba degi kwayam chaba siguma mayam singsin magi causative factor amane ba aduga si tana khoi gi some hereditary degi yam negligible amount ta lakta ne te dum la e ko adu yam khara rare oire aduga khoi gi north east region sisu India gi jaga region singda khwai dagi highest incidence rate hai tare khwai dagi hena thengna ba jaga ma oye ba samna khoi gi khoina like causative factor of cancer ina tam pa da khoi gi Manipur da phang ba Manipuri beri si Manipur sajaba masiju sai gi tamakpa gi causative factor mayam jing du gi marakta Manipuri beri ena
ama yaureba aduga manipur sisu oral cancer gi tawba kanda dum highest incidence rate lay aduga masi maru oina khoi gi oral cancer si nupa dana thengnai nupi da su nupi da gi nupa na khara heli ko adu masi kai gi no hai kan se masi gi magi chinjak si chinjak khoi chinjak kamba hai tare ko khoi churubi ri kwa khaini chaba se nupa na namba oi aduga tik lifestyle se kitang thaidorapa mahanagi lerama mong du dagi kitang lifestyle se change tarapa gi matungina nupi da su churubi ri kwa khaini aduga alcohol season adaba season aba su dum leirai aduna makoi da su dum thengna dab dina ti thengnai aduga incidence rate se din padana kitang hele aduga koi gi kai haini manipur gi oina oral cancer na lagi daba koi dead case se si kaya mukti thengna bire masi dead case se dead case tu gi adu yauna koi gi masi sibagi masing di pangyam yam di ko adu koi gi am kana thengna ba cancer adum form taraga leba aduga adumaki di koi gi si ki ba masing se adum lairabani magi anam yaurabani na adum magi stages tu gi matung ina oral cancer da siba mi dead masing se tum leiba koi gi aduga oral cancer se ai gi se si mawong mali haibagi signs and symptoms akoi kari dagi hauraga isa da khangja doine ba ama sidi ai si mali adudi check tak thorage haiba ma doctor na khangdringai da patient oi gadori ba masasina ai se si kainom tawra ine normal didi oire na normal lera madagi kainom di tawra kadoine ba adu signs and symptoms se kamaina uthorak sign oral cancer form tarpa ki se cancerous lesion ni ana haidursia yam thenga ba kontam da lakan ahan bada masi yawartringai da khoi pre cancerous lesions and conditions aina mamang da oirak pa yaba cancer tholak pa yaba lesions hai tare ko anaba gi khoina ya chi ka tho ga yeng matam da uga da ba pot khara leiri ba al khaini yam umba mi da su khaini ummi ba jaga sing du da khaini thami ba jaga sing du da koi gi magi numbness phangak pa sai jaga sing do sense phorok ta ba ko chigum sum adagi koi gi kwayam chaba de churub yam thakpa mising da koi gi yamna commonly hai tare oral submucous fibrosis kaina leiri koi gi ya ga si ka thok ma pung phana ka thok pa ya da ba pan pan ba koi khajai da leiri ba magi fibrous tissue sing se thagal laktana ya ga ka tho iba chang se sibok yongna ka thok ngam ta ba ada khudam moina si kamaina khang da gi ai ya je ka thok ngam mapung phana ka thok tre si kamain khang kani hai kan da koi gi mioi ba gi ya ka thok ba gi chang se kaya mo yam launa ka tho I hai ba se koi gi khudon ahum se thingjan bada easily ya ga daw ne ba masi chawrang na khoi gi 34 to 35 sometime 36 adumaina millimeters mai lei ni ba ko aduga adumaina measure dum to ba yare aduga si yaraktra ga di khoi chingna ba yare ba adu khakta na te adu atopa me amama su lei ri ko aduna aina hoje ki disease to ki matang da haija bani ko aduga khoi gi morok se isa da ba aduga mongonda na paksa sa ba yam spicy oi ba pot na ta basu ko burning mouth syndrome ga khoi gi chimba je dum kitang asaba saba kan da morok kitang ta kan henjan na saba do ma ma sana da chang da gi adamaina aduga maroi na sai ya ka thok gi problem lak pa se si kumba condition sina yamna hena uba keno makhalaman yam nungai jare pung suloi sila matang ya gi matang sida miyam na su akoi can oral cancer gi matang da su naina bire ko aduna miyam da su kitang general oina aware oina na ba message of the bibi koi gi ya si khwai da gi maroi ba haksang gi organ makhan amani na mamang da sum panjagre ko adu koi na yum da koi gi no mother twice daily brush to ba ko anu ya hena kana ba koi nundang tumam dai da ngasi gi chaba thak pasi loina loire hai kan da brush fa na tau thoga tung gi tara ga di koi madun hena ka da brush to da gi adu yum da su oral hygiene se fa na dentist am na cha tra ga su maintain to ba yai ko aduna ya ga na ba se lai thok pi ganu koi gi ya na ra pa da gi
लाइफ थ्रेटनिंग कॉम्प्लिकेशन मैम रियर थोकस स्टेज यौरपा याय यासे याद्रगदी मियोबे सक्फम थिजलको कॉन्फिडेंस मांगधर इन्फीरियरिटी कॉम्प्लेक्स लापसे मपान थोना मांगथोना वारी सानबा मतमदा अखोगी इकायबा हंगोयबा हैनदबा सुम फावरकदबो मैम सिंगदिदगी लाक्तनबा यासे प्रॉब्लम लेरगसु लेत्रगसु every 6 months regular dental visit ama chatpibako adumaina adu horaiba ngang mama akogi horaiba parents sing sina ko inkalaiba ngang cha sing sidaida moi ki kids sing se yam toina dental regular dental checkup tawthokpiba adu itaragadi next another 10 to 20 years matungdadi यागे अनाब लेरिबा प्रॉब्लम सिंगते खरा मखैदि कोना नाथोपा ngamgadra aina thamjani aduna koi यासी याम मरुई important मियोबगी हक्सांगी कयात मने ना लोबियो आइना थमजनी याम नुंगाइजरे डॉक्टर बो अखोगी कानारबा वाफम क्या खंगहन बिबगिदमा अमुक हना थागत बफों डॉक्टरी ngasigiди health link ki thoram matang swai sida loisinjare mayambu mayamdigi kainana baya thangni jari